Online manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada lambi thingba kuki protesters singna nongmei sijinnaki state force union home minister amisana pikhiba free movement instruction gi makhada ngarang ahanba oina national highway 2 imphal dimapur lambi da imphal dagi senapati faubagi mst gi bus service hodokpa numita kangpopi district gi manung chana national highway gi mafam kayada kukisingna lambi thingba khongjang changsin baga loina makhoina nongmei su sijinnaki haina state force ki maikai dagi phongdorakre Manipur Police ki control room na thadorok patrol amada kuki protester singi maikai digi ngarang lambi thingbi khongjang manung da nongmei sijinnaraki irang laksina bahona bada fibam luna sokpa ani yauna security personnel kunga tare asopan nangki ngarang senapati tamna lakpagi lambi kangpokpi gi gamgi faida kuki protester singna masing thingam da nungna thajilaki miyam tan khaina ba security force na tear gas sejinaki adu lambi da nungjaw uwa paishinba yauna akan momong da lambi thingki lambi thingbai khongjang changsiliba kuki protester singi maraktagi security force tamna nongmai kapsilaki loinana security na tongba gari ani sumai thaki hairi Maruoiba pau parliament mifamda manipur gi budget puthokadawri hayengdagi hogadawriba parliament ki budget session gi ani suba tangka ki mifamda manipur da thamliba president rule gi matangda khananaba matam lepkre hayeng pangthokadawriba parliament ki budget session gi ani suba tangka ki session da hauze irang mayoknariba manipur da thamliba president rule asigi proclamation gi matangda khananaba home minister amisana matam lepkre loinana finance minister nirmala sitaramana session asida irang na soalaba state asigi budget puthokadawri amaromda opposition gi maikai dagi su manipur gi hauzik leiriba issue asigi matangda pukhalakpa yari muslim nupi ama heroin powder gram chamaga kuntaret ka konana fare ngarang security gi kangbuna national highway number 2 ibudau thangjing temple mayada thi humbagi thabak chathabada tongan ba sapon cave tara da haplamba heroin powder ni haina chingnaba gram chamaga kuntaret ka konana fare hari farba nupi asigi maming farida begum kuntra taret kawi fogokchau awang laikai dagini hari Kukisingna CRPF ta attack chatharakre fogokchau police station gi manung chanba torbung govindpur da laiba G71 battalion CRPF ta kuki militant singna attack chatharakre pau sina haribadi ngarang numidang pung 13:30 rom tabada torbung govindpur gi Christopher school da lairiba G71 CRPF ta kuki khulai pai basingna Timol Jang village amadi Lainom village lomdagi nongmai round kun kuntra rong kapsilakibani ahamada kuki militant sing aduna pompi bom ahom kapsilakpada ama pokhai ki adu makhata na nongmai round kaya su kapsilakibani hairi tongan ba mafam dagi lalhobani pan fare ngarang kakching district police ki kangbuna KCP taibangan bagi kedar ama lamjau makhalai kai dagi fare hairi faraba mioi adugi maming chong tham sanatoma maitei ni fugataru kawi mangondagi mobile handset ama recover tawre hairi amarom da ngarang manipur gi lalholup ama oiriba NRFM gi kedar ama imphal gi dulalin gi imphal police ki kangbuna fare hairi faraba mioi asigi maming lamabam vidya sagar singh LS ibungo LS laingak pakawi mangondagi mobile handset ama su recover tawre hairi hairiba matam asiga ikan kanadana imphal west district commando gi kangbuna su imphal gi bir tikendra international airport ki gate manakta gi KCP PWG gi active member Thaudam Prem Kumar Singh nifuga nipan fare hairi adugo rims gate manakta gi su sel khaibada chenabani haiba KCP PWG gi lanmi ani su phat pangam ki hairi faraba sing adudi moirangthem jiban singh kungataret amadi laishram tiken singh nifugawi makhoidagi mobile handset ani Aadhaar card ama seloina lupa lishing yankhai ga chamaga kuntra fagali hairi amaromda thasi gi tarukta su security force na chathakiba operation da Pripa ki ningthaujam Dananjoy kauba mioi amasu car ama yauna polam kharaga loinana phagat pangam ki hairi loinana Technopol district ki Myanmar ga lonaba border pillar 77 manaki Lokchau river KYKL gi lanmi ani fare hairi faraba sing adudi Thawal district ki Nongpok Sekmai dagi kaisam naucha LS ningsingba kuntraga nipan Bisnupur district ki Posang mamang laikai dagi ningthaujam Sanjoy taraga nipan kawi hairi Matang kaktaba shutdown hojik chathari mafam kharada kuki jofurf ki miyamga security ka akan mamong da mukna kre Free movement ki maw changarang ahing nongya dagi kuki jo singna khundaba mafam pomna makta matam kaktana shutdown chatharagani haina kuki jo council na lauthokiba matugina ngasi mafam kharadadi kuki jo proof ki miyamga security force ka kan mamong da mukna kre kuki jo council na ngarang kuki jo council na khundaba mafam pomna makta matam kaktana lauthokiba shutdown na maram oiraga Churchanpur Kangpokpi Technopol Indoor Myanmar border town more yauna Kukisingna khundaba mafam singda khongjang changsinki loinana more khundaklan si hankre khongjang asina maram oiraga mapalamda chatkadaba passenger puba bus pochai puba truck na chingba chatpada khudong chadaba kaya mayoknari masigi mathakta miyamna chathok chasin tawbada apanba oire kuki jo nanamna taba moregi mafam sing ngase ayu anganbadagi hauna dukan amadi kaithal sing thonglona ki school college sing kana khide
Passenger puba garising chenakide maraksida security force singna pamdaba thodokching thoktanaba kanba section thaurangsing lokhali hairi. Maraksida ITLF na ngasi thadorokpa cherol amana hai. Hanjin warning tawrabasu Kukijo area singna maitai miyam thajinab honariba asina miyambu sawale amadi balance oiba irang kaya thoale miyamna sawa fongdoktuna khongjing changsinbadagi security force nongmai kapada kaithel manbidagi langun singsit singhan khrei amasung miyoi anina aruba phibamda laikanari nupi yangkhai henbana so apan nangbadagi miyamda hena sawbo ohele security personnel singa chathagiba thawong adu laibak thibani lengana lokhaliba thawrang asi Kukijo community sing wafam ikai khumnadabani Buffer zone singna ka henba thawong chatharakpa sina irang asi hena khudong thiba ohengani amasung mitei singna free movement tawrakpada pamdo thodok sing hena thokani haina akan section wasing Kukijo council na thamlakli maraksida ITLF nasu lengang na free movement ki thawrang lokhatpa sibu yaning daba phongdokpaga loinana Kukijo council na lawrakliba firep asi sogatpa loinana Kukijo singna khundariba mafam pumnamakta shutdown chatharagani hariba sida mapung phana sogalagani hari